Maya sum lakpane. Ay mayam da kainom uchaning dina. Ado fajaba scenery mai uchara ke ko mayam. Am yengminasi. Mafam asi yamna fajaba mafamni. Kakchingi Angaan Ching nadraga Eco Park haina kaunaba mafamni. Mafam asi hana upal lepal haurambasingdu loina kokhiduna matam amadadi chingsi simai se pungko leiramlaba mafamni. Aduga mafam asibu sengatkiba ming oina panjarabada akhoi yamba Ketrimayum Surjit masamangna voluntarily tokcharakduna mafam asibu panbi kaya ama thahanduna mioi kaya ama invite tawduna panbi kaya ne hojik horiba mafam asi hojikti Evergreen haiba mafam yamna fajaba mafam adu ningtina oi yengbada pukning hunungai gi machangni mioi kaya nani mafam asida laktuna matam gi oiba panbi sing haira medicinal plant chingba kaya marum variety suna mafam sida ngasidi haure mafam asi Kakchingi hospital gi hek maning thangba kha thangma maigaida leiba mafamni miyam su karigumba Kakching sida laklagadi mafam asibu visit tawbiyo mafam asisu ngalingay matamdagi Kakching praja sing amadi Tezpur praja haibadi akoibda leiriba miyoi singna thajai ching asigi mathakta Mahadeva Shiva Mahadevagi kubam lei Shiva Mahadeva lei haiduna Mahadev Ching hainasu mafam asibu kaunai ngasisu Shiva Mahadev Ching mathak aduda ngasisu leiri karigumba mafam asida lakpirabadi ching mathak aduda kabiduna yengbasu fangbigani Mahadevagi darshan su fangbiba yagani aisu ngasi nongma pukning hunungai gi oiba mafam asida chachaduna aina footage asi lawjakhibani karigumba mayamna comment amasung like or any feedback piningba leiragadi makhagi comment box ta comment isinbirau Eco Park natraga Angaan Ching haina khangnaba mafam sida mayam su visit tawbiyo. Thank you everyone. Thank you.